Phaitu Kuldagi Kuki Masa Ama Yauna Sursampurdagi Miyoi Amapuna, Miyoi Anigi Asiba Haksang Fangkhre. Ngasi Ayupung Taret Kara Helakpa Adwaja Sursampur Police Station Gi Manungchanba, B Paisang Manaki PK Beng Manakta Laiba Ground Amada, Naha Ama Siraga Layramle Haidi. Hauzik Fabagi Oina, Chapzaba Masak Maming Kangbangam Driba, Naha, Overdose Oidina, Siba Oirambaya Haina Tazanari, Asiba Haksang Mapamadugi Kunjasing the Tengarakpadagi, Sursampur District Police da Pau Piraba Matung, Police ki Kangbuna Togdok Tokfam Dagi Asiba Haksang Adulakatlaga, Masak Maming Kangdok Nabagi the Mak Sursampur District Hospital Gi Mokta Thamkhre Haidi. Togdoga Sigi Matang da Presna Tazaningai Oibama Pam Dagi Fangba Paugi Matung Ina, Laikiraba Mioy Adu Siduna Leramba Matamda Masada Purit Amatalilamde. Higok Masugi Sports Pen Ama Serami, Asiba Haksang na Tadana Lariba Mafamadagi, Panglap Laptana, Sendal Ama, Purit Ama, Mobile Phone Ama, Sirins Ama Taram Ki Haidi. Mahak Nisaka Henasasan Badagi overdose Oiduna Siba Oiramba Yai Haina Tazanari. Adum Oinamak Sapsaba Kangmangamdri. Togdok Aduga Mari Lanena, Sursampur District Police na case Ama Lokat Kibaga Mari Lanena, Tizinbagi Tabak Sataba Hokre Hainesu Pawasina Makatari. Nakal Amarom the Tasigi, Taraga Marigi Numid. Yumdagi Tokiba Kuki Masa Ama Ziri Turel Gi Maril, Mulzol Dagi Asiba Haksang Oina Fangba Ngamle Haidi. Togdoga Sigi Matang da Press na Fangba Paugi Matung Ina, Laikidraba Myoy Adu Tamenglong District Toksem Subdivision Gi Manung Chanalaiba Phaitu Kuldagi. Saigolin Singson Elias Bosco Singson Sehikun Gamathoi Apokpa Psycholet Singsoni Haidi. Togdoga Sigi Matang da Pau Hek Fangbaga Zirivam Police ki team Ama Mapamadu da Laktuna. Saigolin Singson Gi Asiba Haksang Adu Lokatlaba Matung Ziribam Hospital Gi Mokta Postmortem Gi Damak Thamkhre Haidi. Misi Asi Matau Karam na Thokibano Haiba Hauzik Fawagi Oina Sapsana Khangba Ngamdri. Adum Oinamak Misi Asi Matang da Police na case Ama Lokatkre. Mau amadi leisabi lalon bada chenabani haiba mioy ama wakhal taminarba matungda makhongda kaplamle. Ngasi ayuk Imphal West District ki manung chana lairiba khumbong PIC mamangda mioy ama makhongda nongmaina kaplamle. Soklaba mioy adudi Imphal West District ki Tagel Khongban Maning Lekai dagi Laisam Kumarji Chahi Kuntraga Mathoi Apokpa Laikhidraba Laisam Sarat Kawi Haidi. Togdoga Sigi Matang da Pau Sesina Fangba Paugi Matung Ina. Togdoga Si Ngasi Ayuk Pung Nipan Makhairom Khare Helakpa Adwaida Thokibani Haidi. Nongmaina kaplam bagi Togdoga Siga Mari Lainana Koirengna Lusingba UNLF na video message amagi Matung Ina. Ngasi Ayuk Makhongda Nongmai Kaptuna Warakraba Laisam Kumarjit Haiba Myoy Asi Saknairaba Transgender Fashion Designer ni. Matam Kyagi Mamangdagi Mahakna Sagolban Thangapa Pukri Mapanda Spa Tauba Mioy ni. Adubu Mahana Mahaki Selunamadi Spa Tauba Dukak Natana Sel Karagida Maglebaga Sigi High Profile da Laiba Tongan Tongan ba Missing da Mau Amadi. Leisabi Sing Kangna Hanba Amadi Supply Taubagi Tabak Satarambani Haidi. Mahak Ngarang Ahing Party na Lokalaba Matung Imphal West District Mapamamada Wakal Taminaraba Matung Ngasi Ayuk Masagi Maral Matung Ina Amadi Party ki Satna Kanglon gi Matung Ina Warakibani Haidi. Togdoga Siga Mari Lainana Thadora video message aduda Koirengna Lusingba UNLF ki spokesperson Pibarel na hai. Party asina ngasi phawba hanbalaitena sangsilagliba Ningtam Lal Hawasi Marakta Khunai asi Mingsathian anaba Mioy Khujo Kharana Nupi Sing Moithem Tauraga Lalonpot Oina Satharagliba Karbar asi party na Taraina Laude. Karbar asi da Senaramba Mioy Kaya Ama Mamangda su party na Warakpa Laikhre. Party na sangsilagliba Khongjang asi gi Marakta high profile da Laiba Tongan Tongan ba Mioy Singdagi Sel Lauraga Nupi supply Taramba Thengnabagi Miyamgi Matenga Loina Phare. Pharaba Mioy asina Khunai asida Satharamliba Yamau na Bathabaga Sina Maram Oiraga Mahak party na Warakpani. Matung tarakpadasu asigumba thabak senaramba mioy singi mathakta party na makata na mityeng sangani haina mahakna phongdorakle. Khulngakpa UFO gi thomi singdagi BIHAR REGIMENT ki kangbuna khulai laukibagi damak masing yamlaba nupi singna khungjang changsin khre. Mamang sahi gi Englishing ani kulhumdagi me ahumdagi hauna Manipur da thokriba kangrup ani gi lana sida khulngakpa gi thabakta mangjil thana songthoktuna thodang lauriba Imphal West ki Maphokdam Police Station konba ithamda lairiba Universal Friendship Organization UFO miyamnasu sajal haraga thoidok hendokna khangnariba lup asigi thomi kharana paiba khulai ngasi nipan suba BIHAR REGIMENT ki kangbuna fajin khre haidi. Pauksi asina fangba paugi matung inadi ngasi ayuk pung nipan makhairom taba matamda UFO gi thomi kharana makhoi gi sizinana ba wa khara mathau tarakpadagi ithamga tainana leiriba
Singda haupa wa yanba satki wa yanba du da khulnga pada sizinanaba nongmai khara loinaki makhoina wa haufam sing yauduna wa yanba hauraba matungda mafam aduda moirang purel da laiba Bihar Regiment ki kangbu sanglakhi loinana UFO gi thaumi singna pariba khulai adu namduna lauraga makhoi gi kem ta satki hairi Pawasi mathang tanarakpadagi Maira Paibi Singi Nakong Yorokpadagi Itham Moirang Purel Amadi Tumukhong de Lariba Maira Paibi Ima Ivel Singi Asauba Iho Ama Haurakhi UFO gi thaumi singdagi Bihar Regiment Kangbuna Munkiba Nomai Singa du Kudakta Pitokadabani Haina Dabi Tauki Ima Ivel Singna Bihar Regiment ki gate mamang da famjinduna khulngakpa UFO singdagi munkiba khulai singadu pidriba phawba mafamadu dagi khongphamba mata lengloi loinana Bihar Regiment ki kangbu su sathok chasin tawba yahaloi haina famjinduna laiki Pau asi Mapogdam Police Station ki kangbuna fangbadagi khudakta nipan suba Bihar Regiment ki kemta sangduna thaudok adugi maramda wari watai sanaki hairi press na fangba pau gi matung inadi Bihar Regiment ki kangbuna UFO gi kangbu dagi laukhiba nomaini hairabadu double barrel ani amadi atopa makhal gi nomai ani makhoina paiba mobile phone singba singni hairi Pau asina makhata na hai wari sanabadu da Bihar Regiment ki kangbuna double barrel nomai ani Mobile phone singba pithok labasu atopa nongmai ani adudi pithok pa yaroi haiba wafam thamki hairi wari sanaba dugi aroiba waroisin ngasi nungthil pung mari taraba phawba yanaba purakpa ngomkhide loinana Itham Moirang Purel Amadi Tumukhongi masing yamlaba Maira Paibi MP singna phajin kiba khulai sing pithok triba phawba makhogi khongjang handokloi haina Bihar Regiment ki gate mapada famjinduna laiki hairi